evening. Northeast window ko thawai tan yang biriba khwai punamakpu ahan maktada kaisam yai phabana ikok nona khurumjari amadi thagatjari loinana taram nokjari. Northeast window na puthok saba thoram Northeast dialogue hairiba dialogue asi lamdam asi da thokriba maruoiba thodok wathoksing kopna khana naina bagi thoram amani. So welcome to Northeast dialogue where issues speak louder than the words. Tonight our topic on Northeast dialogue is INC candidates landslide victory. Indian National Congress ki candidate na andak pangthok ki batara ni pansuba Lok Sabha election da landslide victory yamna sawa missing helaga vote kaba both inner and the outer constituency da inner ki dana khogi INC ki candidate oriba oza bimol na vote masing je lakh ki mathakta helaga BJP ki counter oriba khogi oza बसंत दगी हेलगा काय लोइना ना आउटर की जो याम लबर लिसिंग मरफू मौद्रा हेलगा और फिर आत्रना कांग्रेस की जो कार है मणिपुर की कॉन्टेक्स्ट कांग्रेस ना अनिमक सिट अनि लेबस अनिमक से याम ना लैंडस्लाइड विक्ट्री द कार है बनी हारिबा हिम्स की मतंग दा खना नंगन बगी दमक त कोगी स्टूडियो दा लेंक्शन बिदन लेबिरे हान मक दा इकाई खमनजरीबा मणिपुर की सकनाय रबा एडवोकेट ओजा खाइदेम मनी former acting chairperson Manipur Human Rights Commission Ozabu Taram Nokchari Musung Thakar Phongdok Sari Loina Nani Chu panelist na reservis na Manipur ki socio political and commentator Oza Posum Sonamani Oza Sonamani Buzu Taram Nokchari Musung Thakar Phongdok Sari Loina na Chu panelist na Manipur ki social activist as well as the president of the Restoration of Peace Forum Manipur ki president of Biriba Oza Asangkasar Buzu Taram Nokchari Musung Thakar Phongdok Sari Nasi dialog tsang ga aham wang zai Oza mani adum laksel lage adum samjil lagai ta Oza ko gi handak pangthok ki bataran pan suba Lok Sabha election chen Manipur go na lokthokre animak congress na kare dusu kari dusu yamna margin yamna hela kai sigi ki factor je koi karam ba mauna koi gi phosi thoiba community ani de khanari basina koi go toribra natraga atwa factor leibra natraga congress ki thadori ba candidate singje yamna qualified ba myamna pamna ba candidate oibna oigo toribra haibagi an ba makta oza karimani ge mot yam chumi हौजिके हंदकी तौरीबा असिदी मणिपुर की इतिहास द फॉर द फर्स्ट टाइम एमपी की इलेक्शन दा कैंडिडेट कारिबदुना मागा लंबा तौनरीबा सिंग अदुगी ख्वाइदी की नकप लंबा दुदगी यामना हेरना तौरगा काबसे दिस इज द फर्स्ट टाइम ओयगने न खली यामना पिकपदसु लेगरे फॉर एग्जांपल यामना नेमबदा 1999 da aise matamdu da yamna pamna khiba haitare regional party MPP da CPI CPM Janata Dal S ohumna sogalaga secular democratic front taidana dugi common candidate oina pasa sikim te yaudana aigi oibada lep khibado madu minister waramba gi amba ulogi chauba gani माचे हाना कादन लेरनी पार्लियामेंट असिदा माना अंगोंदगी हेनमसी हेनमम से थोक्तबनी अदु वाइगी खतंग अवाट पलेबेदुना हाइतारे सेंटुम ददे दि छिकिम याउद्रे पलाक अनिदिगी हेन खरसा तौद्रे अदुना 8000 समथिंग ता चाउबना 1,53,000 पंगबा ऐना 1,45,000 पंगबा ओनली निपान खकी margin se masina khadi pikpo arme ya most probably aduga aigi mangda 99 ge mamangda second tagi ponamak Dr. Nara Ozoy Alimuddin adugi haubam bhubon adugi nongmatem pahari adagi mondhumangol abaw phauba alaman mayam se masi aigi 1,45,000 ke record se amata yodeba la gama khadi ramada la amagal chingtar oigi bako Tamu pahari yamna phau ki bedo 84,000 ni Alimuddin yamna lingi bedo 90,000 ni aduga te mam te bobon hobon yamna lingi bedo 90 plus ni la kam te yaude bako but in my time 1999 shida I say la kam ga ni phumanga pangdana good second oigi adu second da di vote de kanada banina ai du tawge de adu maina lakpa yamna nemba nero margin da oigi bedo na ai du oiraga aina panero se aisha tu toro re haidana ai karigamba ma ki interest haibana te adik yam wang na phamose
mamangda liching kuntra liching nipu no khadigi yamabada yankai asi oirambase hawikti more than 1,05,000 something chap masing de ai haidre lak amigi mathakta in Manipur parliamentary constituency da lamba tongnari bising sing banungda hen base 1 lakh ki mathakta oireba kanana Indian National Congress Sri Bimo Congress party ki phabana phatabana tawbana aikhoi se issue da chatte vote ki matam da di paisa da chak chana bada darakta yu da naharul lona maktina te ko adu machina ayamba matam da influence tawi money muscle material e mahum da depend tawi haidana lakpado handaki sidi yam sathiba margin chi 1 lakh ki mathak ta su oibegi anba for the first time oire adugi issue da haugi ba 2023 gi me ohum dagina chahi amaga tha amaga numi nini nongma haitare tha tarahum doiga ngasi si nongma achi pharaba sida oiri ba central government na wangang daba kotaba Narendra Modi na akhoi Ramayan gi kumbhakarna sadhana adum riban winkle sadhana adum tumdana leiba asigumge mau marin tadaba se praja singna khangadra khangoidra haibisida akhoi yamna wana lerameba adubu handaki topic tholiba maming asimukta da landslide victory do akhoi na harauri bidi congress na kaba bimol na kaba adu khaki wanate I am not a congressman, I am not a party man, but Prajagi Wakalon Aseng Ba Pasana Equate Labor Yade, Equi Oribe People Mase, Masida Tauriba Sarkar se, Equina Pendre, Narendra Modi Gi, Da Equina, Choron Giseba Tonanaba, Nangi Mi Tagat Pado Hanakti Yararo. Nang pagi payu payu itu center gi ai koi te nang ya de ai bisu ulan ni hai bagi utpang ngam se masida yam herna ai koi thagat ning ya ba adon for this purpose ai koi mayam na su mapan de gi mi thagat pa chumi hai tana khanna ramba congress ki manungda kwadi ki chawba opposition oibanina congress na dilepu tawbada bunoi gi han gi ariba congress tu tawganu Haiba mayam siga wakalon mayam sina sagalapa adu congress na sutaradana Professor Bimo ekoi punamak mana hele haiba nate mayam asidagi khitang nahasu oiriba chayang kai ga taruk tare to orangani adu dagi India gi oiba tongan ba channel singda khanna ba naina ba chamne ge lol khangba du khatan nate ko adu gumigi marai ningthi jana yamna logical argument people ngamba khotpa ngamba mayam sidi yamen qualified oi besi MA or ga LLB or ga khaktan nati adun adugum gi port am tarakpa adu praja singsu wakal se phajana taba sina handaki bhotse official wena hojima haido karba haido tirba khangdre adumpu 1,05,000 gi mathakta congress na praja gi popular candidate haitare asina oigiba asi khona thagat ningi amnungai ba poi aduga lonana chingda outer Manipur parliamentary constituency dadi ningthi jana bot thada ba phangde haibisi khoi yamdan tai ba marum pang naga gi marum pang kuki gi marum pang mama lei gi singda but handakti nongmeina gun point namaga gun hood haina tawdo adu taseng oidare aseng ba bot ado Singi chilnau singi tampakisi yawe 2.5 lakhs ko kendrani panki asi tawriba praja mayam masina punna bot inare na outer Manipur apon base motor lak mapanamane lak tare amane tramatra to kumu rangani ko Manipur apon ba se tratre time pan hairo asi gumba mayam masina yan tamina bigi retail tado maduni haibisi aina ihanan bada thamningi ai khoina mai pai base Congress na mai pak hoi party ni mana mai pa chumi well and good but Congress mathanta na pak panate ba praja miyam sigi bhap tarak padu madu ki khodong chabadu mana phangjaba na nakal amaromda lairiba BJP double engine gi Manipur gi lairiba issue sida na thairaga
Manipur Tugainaba Hotnaba Man, but Kanguk Mamaga Nungsina Handanaba, Kuki Gamitega, Digi, Kuki Ganagaga, the Amaga, Nungsina Handanaba Man, but Siliba Prasama Senda di, Kachu, Todopati Lebanataba, Kuki Lamentu and Makarana, Manipur Tugai Makarana Toraga Koi, Lady Singina, Kuki Punamto in Uba, Kuki Singina Mu. Kanudu da moina pamda da ba karadu urega mete ponamukta tawwen uba asigi mongda la alibese hojiki andiki ngasigi election gi poll sina ai koi ponamak se makeup thok min na re haidana lobi ai